Loyalam E-PAO tabiriba khudimappu Hitram Susmitana numidangi pau pizari ahamida paruda headline. Pung Nifunipangi general strike nak miyangi putsida chawna akaiba pikhrei pamdaba thudok thopagi paudi leitri. Manipurda census pangthokngai NRC hana Pangthoknaba Union Home Ministerda taksilamle haina NBRN phangdokhrei. KCP Taibang Nganbagi luchingba keda nifuta rukhulaiga konana Nganbagi Changjarakhre pau sanduna pijari. Pung Nifunipangi general strike nak miyamgi punsida chawna akaiba pikhrei pamdaba thudok thopagi pau leitri. NRC update tawraba matung lamdam asida census pangthokpiyu haiduna campaign for just and fair delimitation JFD amadi miyamna kholau kaya laurabasu hauzik palba lengak asina tasin usinadana lerpa asina maram maraga JFD amadi masiga chapminariba ching amadi tampaki loop singa khusanaduna ngasi ahing nongyai digi kaukiba numini chupna Manipur pumbada chatharkiba general strike na maram maraga state asigi nutigi oiba miyamgi punsida chawna akaiba pikhrei. General strike asina chingama song tampaki mafam singda chawna sogan kibaga lunana tampaki maruiba kaithal sing amadi dukan sing thonglona kibaga lunana lambida gari chapagi chang hantaki mahiloisang sing thonglona ki amadi general strike manungda pamdaba thodok sing thoktanaba security force ki akanba check sing thorang sing lokatki numinini chathagadoriba general strike asina maram oiraga state amasong national highway singda gari chena khidre JFD na Manipurda NRC tawdringeida census tawba yaroi haiduna ngasi ahing nungyai digi horaga tha asigi tarama pangi ahing nungai phawba chathagadaba general strike asibu mapung phana sogatuna youth of Pangaltabi YOP na Kakching district ki Indomarma border road thingduna khongjang singkhrei YOP gi maru aiba thaupuba sing yauna volunteers sing ayu angamadagi hodona lambi pring asida lakpa passenger puba gari yauna makhlamatagi gari sing charhankide adumapu emergency gi oiba ana aye deva karmana chingmadi komthokhi NRC tawdringai da census tawba yaroi long live Manipur haiba kholauna chingba sing lauduna chathakiba lambi thingwa du da yaukhiba YOP gi treasurer TH Risikantana phungdokhibada Manipurda masing khangdana changlakliba illegal immigrants sing asi NRC hana tawduna khandolaba matungda census tawgadabani haina JFD na changsinba khungjang asi mapung fana YOP na sabotkani aduna NRC tawdana census tawsin khrabadi nomadi iramda Manipur asi soidana mutkhagani hairaduna matung tarapadasu JFD gi khungjang asi maipak thuba phawba hanbaletana saru yagani haiki Manipurda census pangthokngai NRC hana Pangthoknaba Union Home Ministerda taksilamle haina NBRN phangdokhrei Makhal amatagi census state asida pangthokngai mamangda Manipur gi miyamna taliba demand national citizens of register NRC Pangthoknaba Manipur gi hanagi chief minister nongdomam birena Union Home Minister Ministerda wafam thamlamkhrei nominini ki khongchata Delhi daluraba matung ngasi Imphal da thonglokiba hanagi chief minister NBRN phangdokibani birena makhatana phangdokibada ngarang Union Home Minister Amit Shah ga unanaba appointment phangduna minute kunthra rom unabagi tanja phangki Amit Shah ga unaba aduda mahaki makedagi tongan ba hiramgi matangda wari sanabaga loinana Manipurda khwaidagi chawna thengnariba issue singi marakta amawiriba economic blockade amadi counter economic blockade na maram oiraga miyamna nomagi changdraba yadraba polam sing phanglaktaba amadi masina maram oiraga pochegi mamalda hengalakliba singi matangda su khananai nakhi Amit Shah ga unaruraba matung hanagi chief minister NBRN phondokibada Manipur gi hauzik lariba issue singa sigi matangda athubu matamda Union Home Minister na yengsilaklagani habigi thazaba adusu phondokhi loinana ing kumjalisingani kulumdagi mamang Manipur da ngasi phawba loisindana lairiba irangasigi mamang mahaki lengak leringai matamda demand tawduna lakiba NRC gi matangda su Amit Shah gi pungning chingsingki matamadugi lengakta khangalakpagi matung ina Ministry of Home Affairs amasung Register General na State Government ki maikedagi haizarakba adu khanaragani haina khangalakibani haina hanagi chief minister Virena phangdokhi JFD gi general strike handoknaba lengakna appeal tawrakli NRC hana tawraga census kona tawba habasi Manipur miyamgi apamata natana lengak asigi su apamani hayengmak state lengak asigi akhanaba team ama semduna talida chetuna lamdam asigi miyamgi apamba adu thabak ta onthong annaba center lengak ta taksin ba chalagani haina state lengak ki wangang loi amasu oiriba MLA Dr. Sapam Ranjan amasung hanagi minister Thokchom Radesham haikrai ngasi DIPR gi conference hall da pangtokkiba permission go unaba amada Dr. Sapam Ranjan hai NRC tawduna mitop miyan cha sing khandolaba matung
matungda census tawbiyu haibasi lengak asina center lengakta taknaduna lakli hojiksu taknaba leptri lengak haibasi mathang lakpani hanba oina state assembly na ingkumja lisangani kuni thogi august 5 da amata oina warip lawduna center lengakta taksingki matung tarakpada kumja lisangani kunmari gi march amada amuk hana assembly na warip lawduna hena chechin handuna center lengakta NRC hana tawbina ba taksingki madugi sumatakta manipur lengaki commissioner home nasu lisangani kolumjagi January 13 ta che iduna khanganki mahakna hai hauji manipur gi governor oriba Ajay Kumar Ngalana union home secretary oringai matam lisangani kolumjagi February 3 ta amuk hana che thaba matamda lisangani kunmari gi June 12 da pakhum halakhibani Maramaduna Hauzik State asigi Governor Suriba Ajay Kumar Bhalana Hiramasigi matangda fajana wakal taba misak ama oibana miyam gi apama matung ina thabakta onthorkani haibigi thazaba lei Hauzik miyamna bangi khongjang changsiliba asina taba democratic oiba khongjang changsinbiyu banna mahairoi sing amadi nomagi su nomlaga hingiba singda awaba chaithing piri amadi state asigi samelo chakhat khongthangda maning halali hairi Pawgi mifam aduda MLA P Present TH Santi TH Syam Kumar T. Robindro, S. Premchandra, S. Kunjakesor Saruyaki Hari. Atangba gari kaya huralaga Indo-Myanmar border da yuanbagi thabak chatharamba Manipur macha ani yauna miyoi ahum tali police na farai. Mamal yamlaba tangba gari sing huralaga Indo-Myanmar border da yuanbagi thabak chatharamba Manipuri macha ani yauna miyoi ahum tali police na farai hari. Times of India na phongba pawamagi matung ina faraba miyosing aduti Rohini dagi Amit Nagar chahi 13 Manipur dagi Atom Jagat chahi 95 amadi Pochangba Mukesh chahi 15 ni hari Amit Nagar na khutpu asigi main coordinator ni hari Pau asina hai atangba gari kaya huralaga Indo-Myanmar border da yuanbagi thabak chatharamba huranba khutpu adugi network ama Delhi police na thugai kibagalunana Delhi NCR dagi miyoi ahum adu fagat kibani khutpu asina asaba electronic so sizinaraga huralakpa gari sing adu advanced oraba khutlai sing sizinaduna vehicle security system lanto halamli huralakpa gari sing adu masak khangdanaba atopa state sing da thadok tringi Mangoinina asaba registration certificate amadi sasinaba high security registration placing saramki gari singadugi manungda gari khara amadi Indo-Myanmar border da laiba underground group sing da yoli hari Pau asina high khutpu asina gari huralaga yonbagi thabak chatharakpa asi thorakna chahi 15 rom shure hari makoina tongamba station da luxury vehicle chamagi matakta yonkhrei Delhi police na chathakiba operation aduda huran kiba gari manga sasinaba high security registration plate chamaga mari sasinaba registration certificate kumari mobile phone khara amadi activate tawdriba SIM card ama fagat pangamki makha taba investigation chathaduna khutpu asigi atai miyosing faganaba amadi huran kiba gari sing masa khangdoknaba honari haina police ki paw asina makha tari sugi ground rule thugaiba singda government na warning tawkrai Suspension of operations to agreement gi manung daleriba cookie zomi militant group singda Manipur government na warning tawraduna group singa sigi cadre singna karigumba sugi ground rules sing violate tawduna an yuangda an kaiba thabak sing tawramlabadi akanba disciplinary action sing lokhatkani haina cookie zomi militant group singi apex body sing oiriba cookie national organization KNO amasung United People's Front UPF ki chairman singda khangan khre hari state government asigi chairman cum secretary home amasung chairman Joint Monitoring Group and Astok Kumarna KNO amasung UPF singi chairman singda ibeti thi amada su agreement ki ground rules da yariba rules sing ngakna chana hanaba akanba warning sing thamki hariba official oiba letter aduda hausi tholiba ethnic conflict sing asida su da yariba group singi cadre sing chawna chene haiba maral kaya mari leinaba agency sing na sirliba asida karigumba chumlamlabadi su agreement ki purpose asi undermine tawba itagani hairi Manipur state asida panchayat ki election sing pangthoknaba maramna lupa koti chatruk ki fund housing fajinuna thamli Manipur da panchayat election sing matam chana state government asina pangthoknaba maram oiraga 15 suba finance commission gi makhada center na thadarakadaba lupa koti chatruk ki fund state asida thadoktana thamli haina rural development and panchayati raj ki official source amana phangdorakli official source asina hai mamangi panchayati raj institution PRI representative singi matam asi lisangani kunithoi gi October thada lokhabasu state government ngasi pawba panchayat election asi pangthokna thamli masina maram oiraga elected local body sing leitaba maramna center na lupa koti chatruk ki fanasi fajinuna thamani hari amaramda chahi asi gi April thada gi hona 13 suba finance commission gi matam asi chana bahokrai Manipur state ki oina share toriba
PRI fundsing asi state asida local bodies sing election tawduna local bodies sing asi hek sembaga fangadori bani haina officer source asina phongdorakli election tawduna local bodies sing semba ngamdabadagi government administrative committee sing semduna district amasung gram panchayat level sing da mathau tawhanduna lairi amaromda department asi proposal amasung activity plan sing ya paikhanaba finance department the proposal thakiba leire hari source asina hai RDNPR department na PIR member amasung functionary singda seminar amasung training model sing asigi kutangda Ministry of Panchayati Raj na issue toba guidelines singi makhada training sing piri haina phongdorakli MP MLA sing chenaba case listening mari hena pending lairi tongan ba state sing dagi mihut aina karaklaba parliament ki member amadi MLA sing MLA da listening mari henbagi case pending lay haina Supreme Court na phongdorakre Supreme Court ki matung ina Chief Minister kunipangi manungda taramari di aruba criminal case kaya mayoknari minna report tawrkhibagi matung ina senior advocate Vijay Insariana administrative oina lebak asigi khwaidigi wangba court aduda thangalakhiba PIL amadagi haribo wafam adu khambangam khibani BJP gi luchingba amasung ukil Asni Kumar Upadhyaya gi mingda wakat adu thangalakibani mahaki PIL adu lawmaker MLA amasung MP singi mathakta leriba criminal case sing adu dispose tawnaba wakalakhi report adu gi matung inna Lok Sabha gi MP chaunga ga nifu humdo lebagi manungda MP chani ga yankhai mathoi Rajya Sabha gi MP chani ga kontra humdo gi manungda Humdra mangana criminal case mayunari sitting MLA amadi MP singi mathakta case lising mariga chamga marfudara ni thoi pantuna leiri maduda natana case chonga ga tarama pandi chahi taragi mathakta pending leiri loinana case chatret romdi thigatpa phawba hodana leiri madugi manungda case chahumga humphudi chahi ahum helaba phawba charge sheet file taraktri hari Apex Court aduda submit tarapa affidavit amagi matung ina Kerala na case masing khwaidigi yamna mayuknari state adugi MP chada marfudarat manga tongan ba criminal case ki charge mayuknai Telangana gi oina MP chada marfuni thoi case nei Odisha gi na MP chada 103 criminal case sing chenai hari MLA singi marakta West Bengal na case khwaidigi chenaba state ori West Bengal gi MLA chada yankhani pandi aruba case ning mayuknari madugi mathangda Kerala Telangana Odisha lei Chief Minister singi oina Telangana gi Chief Minister Revanat Reddy gi mathakta case marfudara mapan chenai aduga West Bengal gi CM Suvendu Adhikari na case kunmapan chenari hari KCP Taibang anbadna luchingba cadre nifutaru khulaiga konana lengakta changjarakhre Kangleipak Communist Party KCP Taibang anba group ki chairman Hawizam Dilip Alias Taibang anbana luchingba lup asigi cadre nifutaru khulai thadoktuna mahusa gi punsida hanjalapada Chief Minister Yumnam Khemchana taramna okhre Kuta khulai paiduna santi purakpa yaroi state asigi issue asina maram oiraga khulai pai khimba singna santi gi lambi hanjin birau lengakna chapchana mateng pangani haina Chief Minister Yumnam Khemchana phangdokhre ngasi Home Department sinuna 1st Battalion Manipur Rifles ki parade ground na pangthokpa homecoming ceremony amada KCP Taibang anba group ki chairman Hawizam Dilip Alias Taibang anba group asigi vice chairman general secretary organization and public relation finance secretary yauna group asigi cadre nifutarukna khulaiga konana Chief Minister Yumnam Khemchanda surrender tawki homecoming ceremony aduga group asigi makedigi tongamba nongmai kun kapayariba maru chani ga tara taruk amadi explosive ahum lengakta kusinakhi aruibada maruiba paw amukana pizari Pung Nifunipangi General Strike nak miyangi putsida chawna akaiba pikre pamdaba thudok thopagi pawdi leitri Manipurda census pangthok tringai NRC hana Pangthoknaba Union Home Ministerda taksalamle haina NBN na phangdokhrai KCP Taibang anmana luchingba cadre nifutaru khulaiga konana engakta changjarakhre Matang asida loyalam E-PAO na namitangi pau bibil lezari tabiri bakutimapu amuka hina kurumjari